ngasisu nungairaba wari ama puduna laksari wari asigi writerna Sinthoibi Mangang. Wari asigi mamingna Soinaiba machana Laman khumlakpa. Thaina matam amada koirat kauba lama ama leirami aduda khagemba kauba ningthau amana palami. Ningthau khagemba asi atuki matik sathiba ningthau oirami. Leibak pumbagi ningthauna mabuki na chanarami. Mangolda lansingdaba kana amata ngamlamde. Khagemba ningthau sigi nupi ahum leirami. Nupi ahaldudi macha amata poklamde. Nupi yaimadi macha nupa ama poklami aduga nupi atombiduna masawai sangdana angang unaramdagi matam suduna leirami. Ningthau konungdani amaibi amana ningthau khagembada hairaklammi. Iningthau Maharani atombisi pibungnungda yauriba angangse anini aina mihul yengjabada nupa ngakta oina pokadaba maline. Madu tabada ningthau khagembadi haraubana loiri. Macha nupa ani poklani tabada adubu magi nupi yaimadi madu tabada yamna sauninglammi. Maramdi magidi macha nupa ama khaktani ningthau khubamsi atombisigi macha anisina laukrani khalmada pukcheng pikpagi wakhal ama chelammi. Khagemba ningthauna hairakpani nungaireda ima amaibi karigumba icha nupa ani hek poklaba aigi leibakse sinba thongda chatuna sana lupa loina yenthokani. Asi haiduna harauna thokre. Maharani ahalna hairei ima amaibi angang unabasibu ngasi hekta yagadawriba natra. Amaibiduna khumlai hoi Maharani ibema ngasi adum unaba yare adubu matam khara khajikti watkini. Maharani ahalna o adudi inaw atombigi manakta chalasine inaw yaima. Iche nanaudi leijahorage nasa ibungo sisu kappada lori aduna iche oina chatpiruro. Maharani ahalna hairakli phare phare adudi ima amaibi chalase inawna leiriba kaduda. Asumna Maharani ahal amadi amaibiduga Maharani atombigi angang unafam kaduda changlai. Maharani ahaldu manaw nupigi manakta jangsilli aduga hairakli inaw nasase inu nungaitabrane nangbo. Maharani atombina mache ahalda yengduna hairei ichema isase yamna waye puksisu yamna naaye. Maharani ahalna khumlai sese ichi leisidi ima amaibisu leiri kaim tawroi icha nupa anise asoi angam yaudunane poklaga loreduna inausidi. Maharani atombidu angang pokadabagi tawrakle manai nupi singduna kochen chenduna angang unanaba tawri. Khagemba ningthaudusu mapanda magi nupi atombina angang unaribadu ngaiduna lei hangat handa chatuna leiri. Ngaihaki matungni angang ani khakna kappagi khonjen tarai. Khagembadu harauna nokchai aduga masu manung changlai. Magi nupi ahalna angang ama pamlibadu aduga amaibidunasu angang ama pamlami madu ubada taha taha hairei. Ima amaibi angang anisi nupa ngaktani ko. Amaibiduna noktuna khumlai hoi iningthau mazai bungo ani phangjare. Ningthau khagemba haraubana pankhai leikidre magi nupi atombidasu nungsina yenglai. Amaibi aduna iningthau mazai bungo anise amuktami engtabiyudo. Asi haiduna nupi ahalna pamliba angang dusu lauduna nagyetta amamam pamduna khagembagi manakta jangsinduna yenghalli. Khagemba macha nupa anidu amamamta oina yenglai adubu oida pamliba angang dugi phibam ama tawrami. Makoktusu chumna palamde phaina palami aduga makhutusu kolami haibadi Soinaiba oirami. Ningthau khagembadu madu ubada tu sungkhiba khanghaude machinda sauna hairei ima amaibi angangse hatoko o mangolgi masakni ningthau ai ichani haibada leibak miyai mamangda ikai. Nupi atombidudi macha nupa ani pokpasida masadu yamna wamenkhraba aduna tumthakhiba matamni aduna madi takidre. Maharani ahalna hairei karino iningthauna haibiriba adubo mado haiba haunadeda pharasu phatrasu ichani adusu iningthaugi icha. Ningthau khagemba sauna hairakli Maharani icha oirabasu ai pamde aigi wagi mayokta kanamata leiba yaroi. Soinaiba miyoi sudaba asibu aigi ichani karam haigani. Noi chalu angang ase
ꯍꯥꯠꯇꯣꯛꯀꯣ ꯅꯠꯇ꯭ꯔꯒ ꯁꯥ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯕ ꯎꯃꯪꯂꯣꯝꯗ ꯂꯪꯊꯣꯛꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯀꯅꯥꯃꯠꯇ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯐꯪꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯩ ꯁꯥꯎꯔꯛꯂꯕꯗꯤ ꯃꯍꯥꯔꯥꯅꯤ ꯅꯪꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯀꯅꯥꯃꯠꯇꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯪꯉꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨ ꯃꯅꯥꯎꯅꯨꯄꯤꯗ ꯅꯤꯡꯉꯥꯏꯗꯅ ꯄꯣꯊꯥꯖꯔꯤꯕꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯌꯦꯡꯉꯤ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥ ꯁꯣꯏꯅꯥꯏꯕꯗꯨꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯤ ꯑꯁꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧꯁꯤꯕꯨ ꯃꯆꯥ ꯑꯣꯏꯅ ꯀꯔꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯗ ꯈꯣꯡꯗꯥꯔꯛꯂꯤꯕꯅꯣ ꯏꯆꯥ ꯅꯪꯕꯣ ꯀꯔꯝꯅ ꯃꯥꯡꯍꯜꯂꯁꯤꯒꯦ ꯏꯃꯥꯅ ꯅꯪꯕꯨ ꯄꯣꯛꯄꯤ ꯏꯃꯥꯅ ꯅꯪꯕꯨ ꯍꯪꯂꯛꯄꯗ ꯅꯃꯥꯍꯜ ꯑꯩꯅ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯗꯝꯒꯅꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯀꯞꯄꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜꯁꯤ ꯌꯥꯝꯅ ꯐꯩ ꯃꯆꯥ ꯃꯅꯥꯏ ꯄꯨꯝꯕ ꯅꯥꯎꯀꯣꯟꯕꯤꯔꯝꯃꯤ ꯃꯅꯥꯎꯁꯤꯡꯕꯨ ꯑꯇꯣꯞꯄ ꯃꯤꯇꯣꯞꯀꯨꯝꯅ ꯈꯟꯕꯁꯨ ꯂꯩꯇꯦ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝ ꯈꯜꯂꯤ ꯃꯆꯥ ꯄꯣꯛꯆꯗ꯭ꯔꯕꯁꯨ ꯃꯅꯥꯎꯁꯤꯡꯅ ꯄꯣꯛꯄ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜꯅ ꯀꯞꯄꯗꯨꯗ ꯌꯦꯡꯗꯨꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯂꯤ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯀꯞꯀꯅꯨ ꯇꯍꯣꯏꯗꯦ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯍꯥꯏꯕꯁꯦ ꯀꯔꯤꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨ ꯃꯆꯥꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯁꯣꯜꯂꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯑꯣꯏꯒꯗꯕꯅꯤ ꯏꯆꯥꯒꯤ ꯃꯥꯡꯕ ꯌꯥꯗꯦꯀꯣ ꯏꯆꯥꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯒ ꯅꯄꯥꯡꯒꯜ ꯆꯥꯎꯔꯒ ꯅꯄꯥ ꯅꯤꯡꯊꯧꯕꯨ ꯄꯔꯥ ꯇꯝꯕꯤꯕ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯏꯃꯥꯅ ꯏꯆꯥꯗ ꯍꯥꯏꯔꯤꯕꯁꯦ ꯇꯥꯔꯕꯗꯤ ꯅꯃꯥ ꯑꯄꯣꯛꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯗꯤ ꯅꯃꯥꯍꯜ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯔꯥꯏꯕꯛꯇꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ ꯑꯗꯨꯒ ꯀꯞꯅ ꯀꯞꯅ ꯃꯅꯥꯏꯅꯨꯕꯤ ꯑꯃꯗ ꯍꯥꯏꯔꯛꯂꯤ ꯇꯥꯕ꯭ꯔꯥ ꯏꯌꯥꯏꯅꯨ ꯏꯆꯥꯁꯦ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯅ ꯎꯃꯪꯗ ꯊꯝꯂꯨꯔꯣ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯑꯗꯨꯅ ꯅꯤꯡꯊꯤꯖꯅ ꯊꯝꯕꯤꯔꯝꯃꯨ ꯏꯌꯥꯏꯅꯨꯅ ꯑꯉꯥꯡꯗꯨ ꯄꯝꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯂꯛꯂꯤ ꯏꯆꯦꯃ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ ꯏꯅꯥꯎ ꯁꯦ ꯄꯣꯊꯥꯈꯣ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯏꯆꯦꯃ ꯑꯩ ꯋꯥꯕ ꯐꯔꯦ ꯑꯩ ꯑꯃꯨꯛꯇ ꯐꯝꯒꯦꯕ ꯃꯆꯦꯝꯅ ꯃꯥꯕꯨ ꯁꯧꯗꯨꯅ ꯐꯝꯍꯜꯂꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯏꯆꯦꯃ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕ ꯅꯠꯇꯅ ꯏꯆꯥ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯣ ꯎꯗ꯭ꯔꯤ ꯀꯔꯥꯏꯗ ꯂꯩꯒꯦ ꯏꯆꯦꯃ ꯏꯆꯥ ꯑꯅꯤꯗꯣ ꯃꯃꯥ ꯑꯩꯒꯤ ꯇꯝꯄꯥꯛꯁꯤꯗ ꯑꯃꯨꯛꯇ ꯄꯝꯒꯦ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯃꯕꯨ ꯄꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯁꯤꯗ ꯂꯩꯖꯔꯦ ꯅꯆꯥ ꯏꯕꯨꯡꯉꯣ ꯍꯥꯏꯕꯗꯣ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨ ꯑꯉꯥꯡꯗꯨ ꯂꯧꯗꯨꯅ ꯄꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯁꯨꯈꯤꯕꯗꯥꯏ ꯏꯆꯥ ꯑꯃꯗꯤ ꯀꯗꯥꯏ ꯑꯃꯥꯏꯕꯤꯗꯨ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗ ꯌꯦꯡꯂꯛꯏ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯋꯥꯐꯝꯁꯤꯕꯨ ꯀꯔꯝꯅ ꯄꯥꯎꯗꯝꯂꯁꯤꯒꯦ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨ ꯆꯤꯡꯅꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯩꯒꯤ ꯏꯆꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯤꯌꯨ ꯏꯆꯦꯃ ꯑꯩꯒꯤ ꯏꯆꯥ ꯀꯩꯗꯧꯕꯒꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨ ꯃꯃꯤꯠꯇ ꯃꯄꯤ ꯆꯤꯟꯊꯔꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕ ꯋꯥ ꯑꯗꯨꯗꯤ ꯍꯥꯏꯔꯝꯗꯦ ꯏꯅꯥꯎ ꯏꯆꯥꯗꯣ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯇꯥꯕꯗ ꯇꯦꯡꯊꯥꯕ ꯍꯧꯔꯛꯏ ꯏꯆꯦꯃ ꯌꯥꯔꯣꯏꯌꯦ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ ꯏꯆꯥ ꯑꯅꯤꯅ ꯀꯞꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥꯁꯦ ꯍꯥꯏꯕꯤꯔꯤꯕꯅꯣ ꯏꯆꯦꯃ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ ꯃꯃꯥ ꯑꯩꯒꯤ ꯈꯣꯝꯂꯥꯡꯁꯦ ꯑꯃꯨꯛꯇ ꯄꯦꯟꯅ ꯄꯤꯊꯛꯀꯦ ꯏꯃꯥ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ ꯑꯁꯣꯝꯗꯅꯤ ꯍꯤꯌꯥꯏꯅꯨꯅ ꯑꯉꯥꯡ ꯑꯗꯨ ꯎꯃꯪ ꯃꯅꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯅꯥꯛ ꯌꯦꯛ ꯇꯨꯡꯃꯥꯡ ꯌꯦꯡꯗꯨꯅ ꯑꯉꯥꯡ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯗꯨ ꯌꯥꯝꯅ ꯄꯥꯛꯄ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯃꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯋꯥ ꯑꯉꯥꯡ ꯅꯪꯁꯦ ꯅꯨꯡꯄꯥꯛ ꯃꯊꯛ ꯑꯁꯤꯗ ꯂꯩꯍꯧꯔꯣꯀꯣ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ ꯃꯍꯥꯔꯥꯅꯤꯒꯤ ꯌꯥꯊꯪꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯊꯝꯕ ꯂꯥꯛꯄꯅꯤ ꯂꯩꯍꯧꯔꯣꯀꯣ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯅꯝꯂꯒ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯉꯥ ꯐꯥꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯇꯨꯔꯦꯜ ꯑꯆꯧꯕ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ ꯆꯥꯎꯊꯣꯏꯅ ꯇꯥꯕ꯭ꯔꯥ ꯊꯝꯕꯥꯜ ꯌꯥꯝꯅ ꯂꯥꯞꯅꯁꯨ ꯂꯥꯛꯂꯦ ꯍꯟꯅꯕ ꯇꯧꯔꯁꯤ ꯊꯦꯡꯂꯦꯅꯦ ꯃꯇꯝꯁꯦ ꯊꯝꯕꯥꯜꯅ ꯍꯣꯏ ꯍꯜꯂꯁꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯟꯅꯕ ꯇꯧꯕꯗ ꯇꯨꯔꯦꯟ ꯋꯥꯡꯕꯗ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯊꯝꯕꯥꯜꯅ ꯃꯣꯏ ꯇꯥꯆꯧ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏꯅ ꯆꯥꯎꯊꯣꯏꯅ ꯑꯩꯁꯨ ꯇꯥꯏꯅꯤ ꯅꯨꯄꯤ ꯇꯨꯔꯦꯟ ꯋꯥꯡꯕꯒꯤ ꯎꯃꯪꯁꯤꯗꯒꯤ ꯃꯥꯜꯂꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤ ꯊꯝꯕꯥꯜꯅ
Moi tachou yamna warauna kapkhre angang si pokta ngairiba angang masa sumali natte amukta yengbirusira moi tachou chau thoina thambal mi mama pa leiramdi kamai toba kanadabani thenge ngaihak leidine numise tasalagni haiba nangbo hannaba torosi yumda adubu thambal sikhang he khangbadagi hansi yadre chauthoi upai leite phare lamse lappe haibasu yadre ai turense lanthok yengluge leiramusida asi haiduna chauthoi ising khara thenba jagada kumthaduna turen wangbadu lanthok aduga angang kabliba umang manungda changlei onthokna thina kableda angang sidi asomna kada oira male angang duna kabliba maikai tamna changsili ure nungpang mathaktuda angang ama ningthana yomsinduna leiribadu chauthoi hatu jangsili aduga angangdu tamna lawkhatuna yengi oiramliba angangdugi phibamduda chauthoi adu ingangai hais sidi pokta ngairiba angangine soinaire haiduna pokta ngairiba angangsi langthokamba soiduna oiramba tai se kapkanuse asi hairaga angangdu mathanungda chena konsinduna umanglomdagi thorakle thambaldi madu ubada haraurami chauthoi angangdu makuta wangna thangaltuna ture lanthorakle thambal angangdu lawduna pammi moita chau karamna angangse leiramlibano wari pumba chauthoi tamle mabani su angangdu puduna mayumda halakle thambal macha makni khalna angangdubu chena konsinduna kapli chauthoi mabani asukuina yumban minarakpasi mamita macha haibado amata uraktrabani aduna angangsi isorna moigidamak pirakpani khalanmi angangsi matay manaw anisina macha sakna yoklami mamingsu nungsina yaingan sana kaurami chahi mangagi matungni chauthoi hanagi matawgum nga phaba chanaba thorakli yaingan snana baba chauthoi kaidore sana yaingan snana aisu babagi matung inarakke chauthoi yade ipagi sana inarakpa yade ko ichadi yumda nungaina dum leiko hayengwai ichana chauraba matamdane ipaga chatkadabani yaingan snana tali hauji adum lakkeba ko papa tanja duda thambansu thorai kari wari no napana chana sanari dubo yaingan snadu mamagi manakta changsilli mamagi phiji paiduna hairei ima pabana magi manakta aishu lake yadriba thambal tamna makhada phamtharei imagi sana icha haujiti angang oiri nang pabagi matungdane inaba yadri ichagi anabase mapung phana pharaba matungdane imane nang pabane aikoi punnane chakadabani ko ichadi maramokpani imana haiba yam inbani yaingan snadu makok tapna haibagum nomlai chauthoi sana paba jalukige horen pabanane nga pharaga kaithenda yolaga halakpada ichagi achapo sanapot mayam leraktoini fajana leiramuko namaga yaingansna hoi paba chauthoi su sakre nga phabagi khusu khulai puduna thambal machabu imungda pusinduna changlai ichabu chaklam labrane sana yaingansna na lami ima thambalna imane chak thiram lage ko lao ani du sakhumda changlai thambal machagi pukham machaduda machana okadaba chak sarutu thibiri aduga mane inbiduna pijari yaingansna ima thambalna kaidore sana yaingansna ima ai ithanta karam kanda chak chaba ngamuktoino thambal machada munna yengi maithongda noksinaduna khumlai yarani kuireroi sana se chakse loina chatho uko yaingansna ima asumna machabu chak pijaba loire aduga yumgi thabak sing adu loina losilami nungdang wairamgi matamni thambal hoida yamna ahal orebi hanubi ama laklami aduga kaurakli thambal imungdagi thorakli haima ima la edana kakhatpiro ima anidu imung changlakle hanubisi amaibini moigi leibaksigi oina khwaidagi haiba amaibi aphawbini yaingansnagi soinairaba masasi niyoi suraba ama ohenaba layengliba laklibani
ngasisu yengba lakpani. Asumna hanubisiduna ngasisu yaingasnabu layingbiri. Makok phairamba adu mana chahi 3 surakpa matamduda pharami chumna pankhirami adubu makhut koliba asidi hauzik phawba pharamde. Thambal thawai wana harai. Ima aigi ichase makhusibu sungphamak pharaklaroidra. Amaibi hanubi aduna harai. Farani imau ibema karisu waruganu isugi makhuse soidana phagani waganu ngasidagi tharagane hapta 3 phawba aina piriba hidang mahise pithau isuse aduda soidana pharani. Thambal madu tabada haraurami. Yaingansnana abo aigi khuse phararoidro. Amaibi aduna farani isugi khuse soidana pharani. Asumna amaibiduga thambalga mapal thorai aduga hanubi amaibiduna wafam amasu thambangi mafamda hairami. Yengu imau ibema nangi nacha nupase achamba angang oiroido aina yengbadakta khangi magi managanda tariba dakpamse koirat hairiba laibaktugi ningthaugi sanagi asengba ini haina takliba dakpamni. Imadi khangi angang ase nangne hek pokpa nacha natti haiba. Thambal Ima chumi aini hek pokpa icha nachade asi haiduna angang asi phanglakiba wari adu amaibidada liramni. Ima isa se mama agi iphamdagi pubi khidra khambada wakhal se wajare namaudi. Amaibiduna khumlai. Imau ibema waganu. Ningthona masa se soinaire haiduna ne sizara sunu haiduna hundoklamba angangni. Angang asigi mapokmai ase adugi matik kalkre. Mapa macha ahanba thengnaba mikupta magi makhutta ne mapa se halu haibatami adusu laina haloi leibak miyam amagi mangda hakadawibani. Phare imasu atopa chakataba lei aduna imasu chanaba tawrage. Amaibidu chakre thambal wakhal wana lehowi chauktoina yumda halakpa matamda machabu tahanda wafam pumba tamlami chauktoisu wakhal warami. Amaibina hairamba hapta ahumdu haukre yaingansnagi makhut akonbadu itha thajada nongalakpada chumna leiduna leirami madu ubada thambal chauthoi yamna haraurami mapi tanasu kapcharami. Asigi makhut asi phararoidra khalubani adubu ngasidi phare chauthoi ngasidi nga phaba chatre amaibidubu kauduna chakaubirami. Matamdi asum hauki yaingansnasu pakhang pharakle haujikti aduna mama mapagi mateng panglami. Nongmagi numitni mapa masadu hanagi turendu nataba atopa turel amada nga pharami. Yaingansnana Paba nachawa mata haijage. Chauktoina kari haige haibano sana hayu. Yaingansnana hanagi turendu nga phaba to ise kaino paba. Aduga turen wangmagi leibaktuda leibada adugi leibaktuda chakanu haina thinglisibu kaigino. Chauktoina maram leine sana adugini nangda natte nangi ima amadi nangi paba aisu chatribasini. Hai tau ipagi sana asigi koirat hairiba leibakse yamna sathiba leibakni he leibak asida leiba miyamse masida paliba ningthau asina yamna satina otpiri ngauduna thamlibani. Masida karamne isabu chatlo haidoribano yade ko sana sida chatpa yade. Yaingansna hoi paba nacha khangjare mathantasu khalli o adu phattaba ningthau adubu aikhoigi ningthaudi yam phai haina tai. Asumna ngaihak leiraga numit tasilakle aduga mapa machadu yumda halakle. Thambalna haima ngasidi nga yamna pharakte na moi pabung. Chauktoina haima yada tawrini mama nungtigi sum pharabadi nga dusu chatkiba tabani. Mafam hongduna si phawba kayada wana phakre thajadragane nachanupade khangu. Thambal haima aidi wakhalbu oirudre nachanupadi udina makhoi mapa. Chauktoina haima pakhat kangreda ko nangse mama mapanda lehobani ni nachado. Thambal mapanda thorai yaingansnada mangolda famduna leirami. Thambalna imagi sana kaidawre ichabu yum manungsida changlakpa kaidawge natti nangbu nasa nungaitrabrani cha. Yaingansnana kaim tawdede ima ai chak yam lame khara ngana chak thongbiyu ko ngasidi. Thambalna
Hoi hoi, ima thongage, lao imungda, changlao, mapanda layranu. Yaingansnana, hoi ima, changlaage, ima sak thongatpa hopiramu. Thambal imung changkre, yaingansnaju ngahak layramraga imung changlakle. Asumna numit simasu haukre, mathangi numitni, koyat laybakta lanjao ama thoklami, Maharani yaimagi machanupa, Rajkumar Kairelna, laybaktu, masak matau fajabi, laysabi amabu nupi oibigi, ikai khumnaba manghalami haiduna, ningthau khagembadu, masada pakhatpa karimta layramde, henadu machanupada insilli, khagembana. Ipagi Kairen, Kari ichana wari, ichana tauning bathabak singado, laybak asida taubad. Kanana thingani, Karigumba atingba pirklabasu, ipan hatkani, chalu, tangsang se payu, nang na haningwa mi kudimak, tangsang asinane, matup kaptun halu chalu. Kairena, ipan ningtau, mapanda lakliba mi sing asi, hatpe kahorage, ipagi yathangni, kanam tak kide na chana. Kage mana, hoi, lanjao si tholiba imungdo, Adu hana nakhutpe na haluso loiragane mathang hatpa yaredana sanaribadu Maharani atombigi machanupa poyeto na tarami aduka changlaktuna hairei ipa ningthau nachana khoiramjari khage mana kari hainigi ipagi poyeto na ipa ningthau mi amagi punsibu kaisu laitana khambiganu yambunga ipaga na sanakhiba warido nachaloina tajahui khage mana poyeto Tabak sida ichadi yaufam tokte angang oiri ningthau konung sida nungaina leitho chalu nangi kada lairucho poirei tona ipa ningthau aisu na chani aigisu hak leitabra yambung na tawriba phattaba thabak singa se phattaba thabak sida soire haiba tawda yambung da phattaba tagliba ipa ningthau karamba mapano khagemba phuk hauglai hoi kana lei Anam kanba angang ase kasidagi putoko aduga magi kadagi mapan thoinganu se sosi lonsin duna thamgadabani kairena hai angang na haipa sadi kari thoe aidi ipagi machani phagera pharoira ipaina harabadi adum tawgani pore tondu lanmi mari manga puduna chakre kaire mapana piba thangsang du paiduna magi mi kharaga thokre ngehak lebaga Maharani atombi ahaldu ningthaugi kada changlai khage mana kaidaure kari haini Maharani ahalna iningthau tholiba thaudokse aikhoina lanbani nacha kayembu warak piu aduga karigi icha puri tombuna phajin biribano ningthau khage mana khumlai haibi indaba machani konungsidagi mapan thokhandana phajinduna thamba tabani icha kairendi mapa ningthau aina haiba illi maning makha tamhalibani asida Maharani no yaufam thokte ichagi apamba thabak tawbada kanana thingdoriba Maharani atombina iningthau kari wafamno takpiriba adubo aikhoina leibakse ngakpham thoktabra asuk minungsi leitaba thabakse nana aikhoi yaningde leibak miyamgisu sana lupa wana tanjaba sing adu thamjariba sing adubu khomgatuna ningthauni ngami haiduna loksinbiba mase yaragadi handokpigo matungda amuk hana tawbigani ningthau khage mana yare lepo makha tarabadi afaba oy thokro ai ngak ta pothage Maharani anidu upai lete kapna mapan thokre Maharani yaimadi haraubana loirabani mathanta khak nokchari asomdana karendu magi mi kharaga sagol tongduna lai hoi mai haida prab yumduda changsili aduga lairamba imungdugi myoising adu minungsi laita hatok pirami aduga mana hana ijat mangan bikhrabi nupidusu amuk hana nupi oibigi ikai khumnaba mangan birami aduga mangakaktuna halami imungdugi akakpa mangaksing adu puduna konungtamna amuk lai aduga miyam mamangda hairami kairena karigumba wafamsida leibak miyamna manin hek thoroklaba aina pairiba thangsang asinane nangaksing ado kaktuna hakadabni khanglabra Mayamdu kinare aduna irang haunarambadu lepladuna sauningba pendaba kaya lairabasu mayumda loina hanaki anam kanba siba kidaba khara khak ngairami adusu kairena tana duna tamthina hatok pirami leibaksi mikap mirau khontana thalami atopa leibaksing asu loina tarami khagemba khakta nattana kiramba adu masanupa kairensu yauna kinakhirami Tauriba mayam asi yaingansna hoigi
ꯂꯩꯕꯥꯛꯁꯨ ꯇꯥꯔꯝꯃꯤ ꯌꯥꯏꯉꯪꯁꯅꯥꯁꯨ ꯃꯥꯁꯨ ꯄꯥꯎꯗꯨ ꯇꯥꯔꯝꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯍꯥꯛꯁꯨ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ ꯌꯥꯏꯉꯪꯁꯅꯥꯗꯨ ꯃꯊꯟꯇ ꯉꯥ ꯐꯥꯕ ꯂꯥꯛꯏ꯫ ꯆꯥꯎꯊꯣꯏꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯉꯥ ꯐꯥꯔꯒ ꯍꯤꯡꯕ ꯏꯃꯨꯡꯅꯤ ꯂꯦꯞꯄ ꯌꯥꯗꯕꯅ ꯃꯊꯟꯇ ꯑꯣꯏꯔꯕꯁꯨ ꯉꯥ ꯐꯥꯕ ꯂꯥꯛꯄꯅꯤ꯫ ꯇꯨꯔꯦꯟꯗꯨ ꯉꯁꯤꯗꯤ ꯉꯥ ꯑꯃꯠꯇ ꯐꯥꯔꯝꯗꯦ꯫ ꯌꯥꯏꯉꯪꯁꯅꯥꯁꯨ ꯃꯟꯊꯥ ꯁꯥꯔꯝꯃꯤ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯅꯨꯡꯗꯥꯡꯗꯤ ꯆꯦꯡꯁꯨ ꯂꯩꯍꯧꯗꯦ, ꯄꯥꯕꯁꯨ ꯃꯁꯥ ꯉꯝꯗꯦ, ꯉꯥ ꯐꯥꯗꯅ ꯍꯜꯂꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ꯫ ꯍꯥꯟꯅꯒꯤ ꯇꯨꯔꯦꯟꯗꯨ ꯉꯥ ꯌꯥꯝꯅ ꯐꯥꯕꯅꯤ, ꯑꯗꯨꯅ ꯍꯦꯛꯇ ꯐꯥꯔꯨꯔꯁꯤꯔꯅꯦ ꯏꯕꯣ? ꯅꯠꯇꯦ, ꯏꯃꯥꯒ ꯄꯥꯕꯅ ꯊꯤꯡꯕ ꯃꯐꯝꯅꯤ, ꯌꯥꯗꯦ, ꯑꯁꯤ ꯈꯟꯗꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ, ꯑꯩꯁꯨ ꯅꯨꯄꯥ ꯃꯆꯥꯅꯤ, ꯃꯐꯝꯗꯨꯗ ꯉꯥ ꯐꯥꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥ ꯐꯥꯕꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯗꯨꯅ ꯀꯣꯏꯔꯦꯠ ꯂꯩꯕꯥꯛꯀꯤ ꯉꯝꯈꯩꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟꯗꯨꯗ ꯉꯥ ꯐꯥꯔ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯉꯥ ꯌꯥꯝꯅ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯌꯥꯏꯉꯪꯁꯅꯥꯗꯨ ꯉꯥꯗꯨ ꯌꯥꯔꯤꯕ ꯃꯈꯩ ꯐꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯟꯅꯕ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯦ ꯅꯨꯄꯤ ꯑꯃ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯌꯥꯏꯉꯪꯁꯅꯥ ꯆꯞ ꯂꯦꯞꯇꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯇꯨꯔꯦꯟ ꯋꯥꯡꯕꯒꯤ ꯀꯣꯏꯔꯥꯠ ꯂꯩꯕꯥꯛꯂꯣꯝꯗꯒꯤ ꯎꯃꯪꯂꯣꯝꯗꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅꯤꯅꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯒ ꯐꯥꯗꯨꯅ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯇꯧꯕꯤꯔꯕꯖꯥꯠꯂꯥ? ꯑꯩ ꯀꯟꯕꯤꯔꯨꯕꯅ ꯐꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯥ ꯐꯥꯕꯗ ꯄꯨꯕ ꯊꯥꯡ ꯁꯣꯔꯤ ꯃꯆꯥꯗꯨ ꯄꯥꯏꯗꯨꯅ ꯇꯨꯔꯦꯟꯗꯨ ꯀꯨꯝꯊꯗꯨꯅ ꯂꯥꯜꯂꯛꯏ, ꯑꯗꯨꯒ ꯎꯃꯪꯂꯣꯝꯗꯨꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯂꯣꯟꯅ ꯌꯦꯡꯂꯤ ꯎꯔꯦ ꯅꯤꯡꯊꯧ ꯂꯥꯟꯃꯤ ꯈꯔꯅ ꯅꯨꯄꯤ ꯑꯃꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯇꯧꯔꯤꯕꯗꯨ ꯃꯗꯨ ꯌꯥꯏꯉꯪꯁꯅꯥꯅ ꯎꯔꯝꯃꯤ꯫ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯂꯣꯟꯅ ꯆꯪꯁꯤꯟꯗꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯠꯄ ꯍꯧꯔꯛꯂꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯗꯨꯅ ꯃꯥꯏꯀꯩ ꯀꯔꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯟꯗꯛꯇꯤ ꯌꯥꯏꯉꯪꯁꯅꯥ ꯃꯥꯅ ꯍꯥꯠꯈ꯭ꯔꯕ ꯂꯥꯟꯃꯤ ꯑꯃꯒꯤ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯉꯣꯟꯗ ꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯏꯉꯪꯁꯅꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯂꯒ ꯆꯦꯟꯈꯤ꯫ ꯌꯥꯏꯉꯪꯁꯅꯥ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯟꯅ ꯌꯦꯡꯕꯗ ꯃꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯁꯤ ꯂꯤꯠꯁꯤꯜꯂꯨ ꯏꯆꯜ꯫ ꯅꯨꯄꯤꯗꯨꯁꯨ ꯐꯨꯔꯤꯠꯇꯨ ꯐꯠ ꯂꯧꯁꯤꯟꯗꯨꯅ ꯂꯤꯠꯁꯜꯂꯤ꯫ ꯌꯥꯏꯉꯪꯁꯅꯥ ꯈꯔ ꯆꯠꯊꯣꯛꯂꯒ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯥꯟꯃꯤ ꯑꯃꯒꯤ ꯐꯨꯔꯤꯠꯀꯤ ꯃꯊꯕꯥꯛꯇ ꯌꯦꯠꯂꯤꯕ ꯁꯛꯇꯝꯗꯨ ꯎꯔꯛꯏ꯫ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯃꯥꯅ ꯁꯤꯔꯤꯕ ꯂꯤꯛꯇꯨꯒ ꯅꯣꯟꯊꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ꯫ ꯆꯞ ꯃꯥꯟꯅꯩ꯫ ꯑꯅꯤꯁꯤ ꯃꯥ ꯉꯛꯈ꯭ꯔꯦ꯫ ꯀꯔꯝꯅ ꯃꯥꯟꯅꯔꯤꯕꯅꯣ? ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕꯁꯤ꯫ ꯏꯕꯨꯡ! ꯌꯥꯏꯉꯪꯁꯅꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯍꯥꯎ, ꯐꯨꯔꯤꯠꯇꯨ ꯂꯤꯠꯁꯤꯜꯂꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ꯫ ꯌꯥꯏꯉꯪꯁꯅꯥ ꯍꯧꯖꯤꯛꯇꯗ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯅꯨꯄꯤꯗꯨ ꯃꯥꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯆꯥꯎꯊꯨꯅ꯫ ꯍꯥꯏ ꯁꯅꯥ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ? ꯌꯥꯏꯉꯪꯁꯅꯥ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯄꯥꯕ, ꯏꯃꯨꯡꯗ ꯑꯣꯏꯅ ꯋꯥꯔꯤꯁꯦ ꯂꯤꯔꯒꯦ꯫ ꯃꯣꯏ ꯄꯨꯂꯞ ꯏꯃꯨꯡ ꯆꯪꯂꯛꯏ, ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯤ꯫ ꯊꯝꯕꯥꯜꯗꯤ ꯄꯥꯈꯠꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯨ ꯍꯥꯠꯂꯝꯂꯦ ꯍꯥꯏꯕꯗꯨꯗ ꯃꯁꯥꯗꯨ ꯃꯤꯄꯥꯏꯕ ꯑꯃ ꯄꯣꯛꯂꯛꯏ꯫ ꯊꯝꯕꯥꯜꯅ, ꯏꯃꯥꯒꯤ ꯁꯅꯥ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯃꯥꯅ ꯏꯆꯥꯗ ꯀꯔꯤ ꯍꯥꯏꯒꯦ? ꯃꯐꯝꯗꯨꯗ ꯆꯠꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭रो? ꯍꯥꯏꯌꯨ, ꯀꯔꯤꯒꯤ ꯂꯝ ꯍꯦꯜꯂꯤꯕꯅꯣ? ꯌꯥꯏꯉꯪꯁꯅꯥꯅ, ꯏꯃꯥ, ꯅꯆꯥ ꯂꯥꯟꯈ꯭ꯔꯦ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯐꯝꯁꯤꯗ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯑꯉꯥꯡꯁꯤꯒꯤ ꯄꯨꯟꯁꯤꯗꯤ ꯐꯠꯇꯕ ꯃꯤꯑꯣꯏꯒꯤ ꯃꯈꯨꯠꯇ ꯇꯥꯔꯝꯂꯣꯏꯗ꯭ꯔꯥ? ꯏꯃꯥ, ꯃꯁꯤꯒꯤꯗꯃꯛꯇ ꯅꯆꯥꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯐꯝ ꯊꯣꯛꯇ꯭ꯔꯥ? ꯆꯥꯎꯊꯣꯏꯅ, ꯆꯨꯝꯃꯤ ꯃꯃꯥ, ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯆꯨꯝꯕꯅꯤ꯫ ꯏꯄꯥ ꯄꯦꯜꯂꯦ ꯁꯅꯥ, ꯏꯆꯥꯒꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ꯫ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯂꯁꯅꯨ, ꯏꯄꯥꯅ ꯏꯆꯥꯒꯤ ꯇꯨꯡꯗ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯣꯏꯅꯅꯦ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯞꯀꯅꯤ꯫ ꯀꯔꯤꯒꯤ ꯏꯆꯥꯅ ꯋꯥꯒꯅꯤ? ꯏꯄꯥꯒꯤ ꯁꯅꯥ, ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯂꯥꯡꯊꯦꯡꯅꯒꯗꯕꯅꯤꯀꯣ꯫ ꯌꯥꯏꯉꯪꯁꯅꯥ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯊꯝꯕꯥꯜꯒ ꯇꯧꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯊꯝꯕꯥꯜꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯍꯪꯂꯛꯏ, ꯏꯕꯦꯝꯃ, ꯏꯆꯥꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯃꯥ, ꯑꯩꯒꯤ ꯃꯤꯡꯗꯤ ꯇꯝꯐꯥ ꯀꯧꯏ꯫ ꯊꯝꯕꯥꯜꯅ, ꯑꯣ, ꯏꯆꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯧꯗꯣꯛꯇꯨ ꯊꯣꯛꯂꯤꯕꯅꯣ? ꯏꯃꯥꯗ ꯁꯦꯡꯅ ꯇꯝꯃꯨꯅꯦ ꯇꯝꯐꯥ꯫ ꯇꯝꯐꯥ ꯀꯞꯅ ꯀꯞꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯏꯃꯥ, ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯀꯣꯏꯔꯦꯠ ꯂꯩꯕꯥꯛꯇꯨꯒꯤ, ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯅ ꯍꯥꯠꯄꯤꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯕꯨꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯊꯝꯕꯥꯜꯅ, ꯏꯕꯦꯝꯃ, ꯁꯦ ꯀꯞꯀꯅꯨ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦꯗꯅ,
ꯑꯩꯁꯨ ꯅꯪꯒꯤ ꯅꯃꯥꯅꯤ ꯑꯗꯨꯅ ꯏꯆꯥꯒꯤ ꯑꯋꯥꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦ ꯀꯣꯛꯀꯅꯨ ꯌꯨꯝꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯏꯆꯥꯁꯤꯗꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯌꯥꯏꯉꯪꯁꯅꯥꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ ꯑꯁꯣꯝꯗꯅꯤ ꯌꯥꯏꯉꯪꯁꯅꯥꯒꯤ ꯃꯈꯨꯠꯇꯒꯤ ꯍꯤꯡꯍꯧꯕ ꯂꯥꯟꯃꯤꯗꯨ ꯀꯥꯌꯦꯟꯒ ꯈꯥꯒꯦꯝꯕꯒꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ ꯈꯥꯒꯦꯝꯕꯅ ꯀꯔꯤ ꯍꯥꯏꯕ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯀꯥꯏꯔꯦꯟꯅ ꯀꯌꯥ ꯃꯊꯧꯅꯥ ꯐꯕ ꯅꯨꯄꯥꯅꯣꯅꯦ ꯅꯣꯏ ꯃꯌꯥꯝꯗꯨꯗ ꯃꯊꯟꯇꯅ ꯉꯝꯍꯜꯂꯤꯗꯨꯕꯣ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯁꯥ ꯃꯎꯁꯨ ꯌꯥꯝꯅ ꯐꯩ ꯃꯥꯅ ꯐꯪꯈꯤꯕ ꯂꯥꯟꯃꯤꯗꯨꯗꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯈꯨꯠꯇ ꯍꯤꯡꯗ꯭ꯔꯦ ꯅꯅꯥꯏꯗꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯂꯥꯛꯆꯕꯅꯤ ꯈꯥꯒꯦꯝꯕꯅ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯁꯛꯇꯣ ꯃꯨꯟꯅ ꯎꯍꯧꯕ꯭ꯔꯥ ꯍꯥꯏꯌꯨ ꯂꯥꯟꯃꯤ ꯑꯗꯨꯅ ꯎꯍꯧꯏ ꯏꯅꯤꯡꯊꯧ ꯀꯥꯏꯔꯦꯟꯅ ꯑꯗꯨꯗꯤ ꯅꯪ ꯃꯁꯛꯇꯣ ꯇꯥꯛꯄ ꯉꯝꯒꯗ꯭ꯔꯥ ꯂꯥꯟꯃꯤ ꯑꯗꯨꯅ ꯅꯅꯥꯏ ꯁꯣꯏꯗꯅ ꯉꯝꯖꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯥꯏꯔꯦꯟꯅ ꯂꯥꯟꯃꯤꯗꯨ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯌꯦꯛꯄ ꯑꯃꯗ ꯃꯁꯛ ꯃꯑꯣꯡꯗꯨ ꯍꯥꯏꯍꯜꯂꯒ ꯌꯦꯛꯍꯜꯂꯝꯃꯤ ꯂꯥꯌꯦꯛꯄꯗꯨꯁꯨ ꯌꯥꯝꯅ ꯐꯖꯅ ꯃꯑꯣꯡ ꯇꯥꯅ ꯌꯦꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯌꯦꯛꯄ ꯁꯛꯇꯝꯗꯨ ꯂꯣꯏꯔꯦ ꯀꯥꯏꯔꯦꯟꯅ ꯂꯥꯟꯃꯤ ꯑꯁꯤꯃꯛ ꯃꯥꯟꯕ꯭ꯔꯥ ꯀꯥꯏꯔꯦꯟꯅ ꯃꯥꯜꯂꯦ ꯃꯥꯜꯂꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯛꯇꯝꯁꯤꯃꯛꯅꯤ ꯀꯥꯏꯔꯦꯟꯗꯨ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯒꯨꯝꯕ ꯀꯣꯏꯔꯥꯠ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯁꯤꯡꯅꯔꯛꯂꯕ ꯑꯗꯨꯁꯨ ꯅꯤꯡꯊꯧꯃꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯩꯉꯣꯟꯗ ꯍꯩ ꯈꯪꯒꯅꯤꯗꯅ ꯔꯥꯖꯀꯨꯃꯥꯔ ꯀꯥꯏꯔꯦꯟꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥꯝ ꯀꯟꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯁꯒꯣꯜ ꯂꯥꯟꯃꯤ 50ꯃꯨꯛ ꯌꯥꯏꯉꯪꯁꯅꯥ ꯍꯣꯏꯒꯤ ꯂꯩꯄꯥꯛꯇ ꯊꯥꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯁꯨ ꯆꯪꯗꯨꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯃꯤ ꯑꯁꯤꯗ ꯌꯦꯛꯂꯤꯕ ꯅꯨꯄꯥ ꯑꯁꯦ ꯅꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯅꯤ ꯅꯨꯄꯥ ꯑꯁꯦ ꯐꯪꯅꯕ ꯊꯤꯔꯒꯅꯦ ꯀꯣꯏꯔꯥꯠ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯗ ꯁꯤꯟꯅꯔꯛꯀꯗꯕꯅꯤ ꯉꯁꯤꯗꯒꯤ ꯄꯥꯔꯒ ꯍꯞꯇꯥ ꯑꯃ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯊꯥꯔꯛꯏ ꯃꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯁꯦ ꯐꯪꯗ꯭ꯔꯕꯗꯤ ꯅꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯅꯦ ꯂꯥꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯕꯨ ꯆꯠꯈ꯭ꯔꯦ ꯂꯩꯕꯥꯛꯇꯨ ꯁꯤꯟꯕ ꯊꯨꯡꯅ ꯌꯥꯏꯉꯪꯁꯅꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯗꯨ ꯃꯐꯝ ꯄꯨꯝꯕꯗ ꯊꯦꯠꯇꯣꯛꯂꯝꯃꯤ ꯅꯤꯡꯊꯧꯗꯨ ꯃꯀꯣꯛ ꯁꯥꯕꯅ ꯂꯣꯏꯔꯦ ꯃꯣꯏꯒꯤ ꯂꯩꯕꯥꯛꯇꯤ ꯌꯥꯝꯅ ꯄꯤꯛꯏ ꯂꯥꯟꯃꯤꯁꯨ ꯌꯥꯝꯗꯦ ꯈꯥꯒꯦꯝꯕꯗ ꯁꯤꯡꯅꯕꯗꯤ ꯃꯥꯒꯤ ꯃꯇꯤꯛ ꯅꯠꯇꯦ ꯈꯟꯖꯩ ꯑꯗꯨꯕꯨ ꯌꯥꯏꯉꯪꯁꯅꯥꯕꯨ ꯃꯥꯒꯤ ꯂꯥꯟꯃꯤ ꯊꯥꯗꯣꯛꯇꯨꯅ ꯊꯤꯍꯜꯂꯤ ꯄꯥꯎꯗꯨ ꯌꯥꯏꯉꯪꯁꯅꯥ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯇꯥꯔꯝꯃꯤ ꯊꯝꯕꯥꯜꯗꯤ ꯄꯥꯈꯠꯂꯦ ꯑꯗꯨꯕꯨ ꯌꯥꯏꯉꯪꯁꯅꯥꯗꯤ ꯊꯋꯥ ꯁꯥꯔꯝꯗꯦ ꯌꯥꯏꯉꯪꯁꯅꯥꯅ ꯏꯃꯨꯡꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨꯁꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯂꯝꯗꯦ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯅ ꯅꯤꯡꯊꯧꯗ ꯇꯥꯛꯊꯣꯛꯂꯝꯃꯤ ꯌꯥꯏꯉꯪꯁꯅꯥꯁꯤ ꯃꯁꯛ ꯈꯪꯏ ꯍꯥꯏꯅ ꯃꯌꯨꯝ ꯐꯥꯎꯕ ꯇꯥꯛꯂꯝꯃꯤ ꯅꯤꯡꯊꯧ ꯃꯁꯥ ꯌꯥꯎꯅ ꯌꯥꯏꯉꯪꯁꯅꯥ ꯍꯣꯏꯗ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯂꯝꯃꯤ ꯌꯥꯏꯉꯪꯁꯅꯥ ꯍꯣꯏꯒꯤ ꯄꯥꯎꯗꯨ ꯇꯥꯔꯕ ꯌꯨꯝꯗꯨꯗꯒꯤ ꯂꯣꯟꯅ ꯆꯦꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯎꯃꯪ ꯑꯃꯗ ꯆꯪꯗꯨꯅ ꯂꯣꯠꯂꯝꯃꯤ ꯊꯝꯕꯥꯜꯗꯤ ꯄꯥꯈꯠꯄꯅ ꯀꯞꯈ꯭ꯔꯦ ꯃꯥꯅ ꯀꯞꯄꯗꯤ ꯑꯇꯩ ꯅꯠꯇꯦ ꯃꯆꯥꯅꯨꯄꯥꯁꯤꯒꯤꯅꯤ ꯆꯥꯎꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯑꯁꯣꯝꯗꯁꯨ ꯅꯤꯡꯊꯧꯁꯨ ꯌꯥꯏꯉꯪꯁꯅꯥ ꯍꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯏꯉꯪꯁꯅꯥꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯌꯥꯏꯉꯪꯁꯅꯥ ꯎꯃꯪ ꯑꯗꯨꯗ ꯎ ꯌꯥꯟꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯦꯝꯂꯤ ꯃꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯝꯐꯥꯅ ꯅꯣꯛꯆꯩ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯥꯏꯉꯪꯁꯅꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯐꯣꯡꯗꯣꯛꯇꯦ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯝ ꯊꯝꯖꯤꯜꯂꯤ ꯌꯥꯏꯉꯪꯁꯅꯥ ꯑꯣꯟꯊꯣꯔꯛꯄꯗ ꯇꯝꯐꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯂꯝꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯉꯛꯅ ꯌꯦꯡꯉꯤ ꯇꯝꯐꯥ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯈꯤ ꯌꯥꯏꯉꯪꯁꯅꯥꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯇꯝꯐꯥꯒꯤ ꯃꯇꯧꯗ ꯃꯥꯁꯨ ꯈꯪꯏ ꯇꯝꯐꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯥꯁꯨ ꯅꯨꯡꯁꯤ ꯊꯣꯛꯈ꯭ꯔꯕ ꯀꯨꯏꯔꯕꯅꯤ ꯇꯝꯐꯥꯕꯨ ꯑꯗꯨꯕꯨ ꯃꯥꯁꯨ ꯐꯣꯡꯗꯣꯛꯇꯦ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯝ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤ ꯑꯁꯣꯝꯗꯅ ꯀꯥꯌꯦꯟ ꯌꯥꯎꯅ ꯌꯥꯏꯉꯪꯁꯅꯥꯕꯨ ꯊꯤꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯊꯤꯕꯗꯤ ꯐꯪꯂꯝꯗꯦ ꯑꯁꯨꯝꯅ ꯊꯥꯅꯈꯤꯕ ꯃꯇꯝ ꯍꯞꯇꯥ ꯍꯥꯏꯕꯗꯨ ꯍꯦꯟꯗꯣꯔꯛꯂꯦ ꯁꯥꯎꯔꯕ ꯈꯥꯒꯦꯝꯕꯅ ꯂꯥꯟ ꯇꯧꯕꯒꯤ ꯊꯧꯔꯥꯡ ꯁꯦꯝꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯅꯤꯗꯨ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯃꯗꯨ ꯄꯨꯝꯕ ꯌꯥꯏꯉꯪꯁꯅꯥꯁꯨ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯇꯨꯃꯤꯟ ꯂꯩ ꯂꯥꯟ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯆꯠꯀꯦ ꯍꯥꯏꯅ ꯈꯛ ꯍꯥꯏꯔꯝꯗꯦ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯃꯤꯈꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯎꯃꯪꯗꯨꯗ ꯍꯧꯅ ꯍꯧꯅ ꯇꯥꯔꯛꯏ ꯆꯥꯎꯊꯣꯏ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯁꯅꯥ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯤ ꯊꯧꯅꯥ ꯐꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯏꯆꯥꯅ ꯀꯜꯂꯨꯔꯣ ꯊꯧꯅꯥ ꯄꯨꯝꯕ ꯏꯄꯥꯅ ꯏꯆꯥꯗ ꯄꯤꯔꯕꯅꯤ ꯌꯥꯏꯉꯪꯁꯅꯥ ꯃꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯂꯥꯟ ꯆꯠꯅꯕ ꯐꯤꯖꯣꯜ ꯃꯥꯅ ꯁꯦꯝꯖꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯄ ꯍꯧꯔꯛꯏ ꯃꯥꯕꯨ ꯌꯣꯝꯗꯨꯅ ꯂꯩꯔꯝꯕ ꯅꯤꯡꯊꯥꯗꯨ ꯎꯔꯛꯏ ꯆꯦꯠꯅ ꯃꯈꯨꯠꯇꯨꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯄꯥꯗ ꯍꯪꯂꯛꯏ ꯏꯃꯥ
ꯄꯥꯕ ꯅꯆꯥꯁꯦ ꯀꯅꯥꯅꯣ? ꯃꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯌꯦꯡꯅꯩ꯫ ꯊꯝꯕꯥꯜꯅ ꯏꯃꯥꯒꯤ ꯁꯅꯥ ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯣ? ꯌꯥꯏꯉꯪꯁꯅꯥꯅ ꯑꯩꯒꯤ ꯂꯤꯛꯁꯤꯗ ꯌꯦꯛꯂꯤꯕ ꯁꯛꯇꯝꯁꯦ ꯀꯣꯏꯔꯥꯠ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯃꯔꯤ ꯑꯃꯒꯤ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯌꯦꯛꯄ ꯊꯦꯡꯅꯩ꯫ ꯐꯤꯖꯣꯜ ꯄꯨꯝꯅꯃꯛꯇꯁꯨ ꯌꯦꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯄꯤꯛꯂꯤꯉꯩꯁꯤꯒꯤ ꯅꯤꯡꯊꯥꯁꯤꯗ ꯅꯆꯥꯕꯨ ꯆꯦꯠꯅ ꯏꯃꯥꯅ ꯀꯣꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏꯈꯤꯕꯗꯥꯏ꯫ ꯑꯁꯤꯗ ꯌꯦꯛꯂꯤꯕ ꯁꯛꯇꯝꯁꯤꯅ ꯀꯔꯤꯅꯣ ꯏꯃꯥ? ꯄꯥꯕ ꯑꯁꯦꯡꯕ ꯍꯥꯏꯕꯤꯌꯨ, ꯅꯆꯥꯁꯦ ꯀꯅꯥꯅꯣ? ꯆꯥꯎꯊꯣꯏ ꯊꯝꯕꯥꯜ ꯋꯥꯗꯨ ꯂꯣꯠꯄ ꯌꯥꯔꯔꯣꯏ ꯈꯜꯂꯤ꯫ ꯑꯗꯨꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯌꯥꯏꯉꯪꯁꯅꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯃꯥ ꯅꯠꯇꯅ ꯀꯅꯥꯕꯨꯁꯨ ꯅꯆꯥꯅ ꯏꯃꯥꯅꯤ ꯈꯟꯖꯔꯔꯣꯏ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯥ ꯏꯄꯥꯗꯤ ꯅꯕꯥꯅꯤ ꯈꯛꯇꯅꯤ꯫ ꯐꯔꯦ ꯏꯃꯥ, ꯅꯆꯥ ꯃꯥꯡꯒꯣꯜ ꯑꯣꯏꯖꯔꯛꯀꯦ꯫ ꯊꯝꯕꯥꯜ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯣꯏꯔꯛꯎ ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯉꯪꯁꯅꯥꯅ ꯂꯥꯟꯐꯝꯗ ꯆꯠꯈ꯭ꯔꯦ꯫ ꯇꯝꯐꯥ ꯃꯄꯤ ꯇꯞꯅ ꯆꯦꯟꯊꯗꯨꯅ ꯌꯥꯏꯉꯪꯁꯅꯥꯕꯨ ꯃꯨꯟꯅ ꯌꯦꯡꯍꯧꯔꯤ꯫ ꯌꯥꯏꯉꯪꯁꯅꯥ ꯂꯥꯟꯐꯝꯗ ꯂꯥꯛꯂꯦ꯫ ꯃꯥꯁꯨ ꯂꯥꯟ ꯁꯣꯛꯅꯕꯗꯨ ꯌꯥꯎꯔꯤ꯫ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄꯗꯒꯤ ꯀꯣꯏꯔꯥꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯈꯥꯒꯦꯝꯕ ꯏꯉꯛ ꯉꯛꯅ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯌꯥꯏꯉꯪꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯀꯩꯔꯦꯟꯗꯨ ꯁꯥꯎꯅ ꯌꯥꯏꯉꯪꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯀꯩꯔꯦꯟꯅ ꯅꯃꯥꯏ ꯈꯨꯝꯂꯤꯕꯗꯣ ꯂꯧꯊꯣꯛꯎ꯫ ꯌꯥꯏꯉꯪꯁꯅꯥ ꯃꯃꯥꯏ ꯈꯨꯝꯂꯤꯕꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯀꯩꯔꯦꯟ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯀꯩꯔꯦꯟ, ꯑꯣ ꯅꯪ ꯑꯣꯏꯔꯦꯀꯣ? ꯌꯥꯏꯉꯪꯁꯅꯥꯅ ꯃꯥꯅꯤ, ꯅꯪꯅ ꯊꯤꯔꯤꯕ ꯃꯤꯁꯛꯇꯣ ꯑꯩꯅꯤ꯫ ꯈꯪꯂꯕꯅꯤꯅꯅꯦ ꯅꯊ꯭ꯋꯥꯏ ꯃꯥꯡꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯌꯥꯏꯉꯪꯁꯅꯥ, ꯑꯩꯅ ꯍꯥꯠꯅꯕ ꯊꯤꯔꯤꯕꯁꯦ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯅꯪꯕꯨꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯀꯩꯔꯦꯟꯅ ꯑꯗꯨ ꯎꯁꯤꯠꯇꯕ ꯍꯤꯌꯥ, ꯌꯦꯡꯉꯨ ꯑꯩꯒꯤ ꯏꯇꯤꯛ ꯏꯒꯨꯟ꯫ ꯑꯅꯤꯗꯨ ꯂꯥꯟꯊꯦꯡꯅꯔꯛꯄꯗ ꯌꯥꯏꯉꯪꯁꯅꯥꯅ ꯉꯝꯂꯝꯃꯤ꯫ ꯀꯩꯔꯦꯟꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯃꯆꯥ, ꯅꯪꯅ ꯅꯨꯄꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯟꯈꯤꯕ, ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕꯒꯤ ꯆꯩꯔꯥꯛꯅꯤ ꯈꯪꯉꯨ꯫ ꯅꯪꯁꯨ ꯉꯁꯤ ꯃꯣꯏꯒꯨꯝꯅ ꯆꯩꯅꯥ ꯐꯪꯗꯨꯅ ꯋꯥꯅ ꯁꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯛꯇꯨ ꯈꯥꯒꯦꯝꯕꯒꯤ ꯃꯃꯥꯡꯃꯛꯇꯗ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯆꯥ ꯁꯤꯕ ꯎꯕꯗ ꯈꯥꯒꯦꯝꯕ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯁꯥꯎꯔꯕ ꯃꯃꯤꯠꯇꯨꯅ ꯌꯥꯏꯉꯪꯁꯅꯥꯗ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯎꯔꯛꯏ, ꯍꯩ, ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯉꯥꯡ, ꯅꯈꯨꯠ ꯆꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯂꯨ, ꯑꯩꯒ ꯂꯥꯟꯊꯦꯡꯅꯁꯤ, ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ꯫ ꯈꯥꯒꯦꯝꯕ ꯁꯥꯎꯅ ꯌꯥꯏꯉꯪꯁꯅꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯛꯏ꯫ ꯈꯥꯒꯦꯝꯕ ꯑꯔꯥꯏꯕ ꯅꯤꯡꯊꯧ ꯅꯠꯇꯦ꯫ ꯌꯥꯏꯉꯪꯁꯅꯥꯅ ꯄꯥꯛꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯈꯥꯒꯦꯝꯕꯒꯤ ꯍꯥꯏꯊꯔꯛꯄ ꯊꯥꯡꯁꯥꯡꯅ ꯌꯥꯏꯉꯪꯁꯅꯥꯒꯤ ꯅꯪꯒꯟꯗ ꯌꯥꯟꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯠꯂꯝꯕ ꯐꯨꯔꯤꯠꯁꯨ ꯁꯦꯒꯥꯏꯗꯨꯅ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯅ ꯃꯁꯥꯗꯨ ꯄꯨꯡꯉꯥꯡ ꯉꯥꯡꯂꯦ꯫ ꯅꯣꯡꯁꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯆꯨꯕ ꯍꯧꯔꯛꯏ꯫ ꯌꯥꯏꯉꯪꯁꯅꯥ ꯁꯥꯎꯅ ꯈꯥꯒꯦꯝꯕꯒꯤ ꯊꯥꯡꯗꯨ ꯉꯥꯛꯊꯣꯛꯇꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡꯗꯨꯅ ꯈꯥꯒꯦꯝꯕꯒꯤ ꯃꯕꯨꯛꯇ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯈꯥꯒꯦꯝꯕ ꯃꯈꯥꯗ ꯈꯨꯔꯨꯈꯨꯗ ꯐꯝꯊꯗꯨꯅ ꯃꯃꯥꯏ ꯅꯣꯝꯈꯠꯂꯛꯇꯨꯅ ꯌꯥꯏꯉꯪꯁꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ꯫ ꯌꯥꯏꯉꯪꯁꯅꯥꯅ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯈꯥꯒꯦꯝꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯌꯨ꯫ ꯌꯥꯏꯉꯪꯁꯅꯥ ꯄꯥꯈꯣꯝ ꯄꯤꯗꯦ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯅꯒꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯈꯪꯂꯦ ꯃꯥꯅ ꯍꯨꯟꯗꯣꯛꯈꯤꯕ ꯁꯣꯏꯅꯥꯏꯕ ꯃꯆꯥꯗꯨꯅꯤ ꯍꯥꯏꯕ ꯃꯤꯀꯨꯞꯁꯤꯗ ꯃꯥꯒꯤ ꯃꯔꯥꯟ ꯄꯨꯝꯕ ꯈꯪꯖꯔꯛꯂꯦ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯄꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯆꯥꯒꯤ ꯃꯐꯝꯗ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕ ꯑꯩꯕꯨ ꯅꯈꯨꯠꯃꯛꯅ ꯍꯥꯠꯂꯨ꯫ ꯅꯄꯥ ꯍꯥꯠꯄꯒꯤ, ꯅꯌꯥꯝꯕ ꯍꯥꯠꯄꯒꯤ ꯄꯥꯞ ꯏꯄꯥꯅ ꯂꯣꯏꯅ ꯄꯨꯔꯒꯦ꯫ ꯍꯥꯠꯂꯨ, ꯅꯈꯨꯠ ꯄꯦꯟꯅ ꯑꯩꯕꯨ ꯍꯥꯠꯂꯨ꯫ ꯄꯥꯏꯈꯠꯂꯣ ꯊꯥꯡꯗꯣ, ꯊꯥꯡꯗꯨꯅ ꯏꯉꯛ ꯑꯁꯦ ꯀꯛꯇꯨꯅ ꯍꯥꯠꯂꯨ꯫ ꯌꯥꯏꯉꯪꯁꯅꯥ ꯃꯄꯤ ꯇꯞꯅ ꯆꯤꯟꯊꯔꯛꯏ, ꯍꯥꯠꯀꯅꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯏꯄꯥ ꯅꯠꯇꯦ, ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯪꯗꯤ ꯁꯤꯕꯅ ꯃꯇꯤꯛ ꯆꯞ ꯆꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯏꯔꯤꯕ ꯊꯥꯡꯗꯨꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯄꯦꯟꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯁꯨ ꯃꯃꯥ ꯑꯄꯣꯛꯄꯤ ꯎꯖꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯍꯜꯅ ꯃꯅꯥꯎ ꯑꯇꯣꯝꯕꯤꯗ ꯋꯥꯔꯤ ꯑꯁꯦꯡꯕ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯁꯨ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯍꯜꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯏꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯉꯁꯤꯗꯤ ꯏꯆꯥꯅ ꯄꯥꯡꯊꯣꯛꯂꯝꯂꯦ, ꯄꯦꯜꯂꯦ ꯁꯅꯥ꯫ ꯌꯥꯏꯉꯪꯁꯅꯥꯁꯨ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯁꯛ ꯈꯪꯅꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯑꯃꯗꯤ ꯆꯥꯎꯊꯣꯏ, ꯇꯝꯐꯥ ꯃꯣꯏꯁꯨ ꯂꯧꯔꯨꯔꯦ꯫ ꯆꯥꯎꯊꯣꯏ, ꯊꯝꯕꯥꯜ ꯃꯕꯥꯅꯤꯁꯨ ꯃꯍꯥꯔꯥꯅꯤ ꯑꯍꯜꯅ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ ꯃꯆꯥꯕꯨ ꯆꯥꯎꯅ ꯌꯣꯛꯄꯤꯔꯛꯄꯒꯤꯗꯃꯛ꯫ ꯑꯗꯨꯒ ꯌꯥꯏꯉꯪꯁꯅꯥꯗ ꯅꯤꯡꯊꯧ ꯍꯥꯞꯂꯝꯃꯤ꯫ ꯇꯝꯐꯥꯒꯁꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯆꯥꯎꯊꯣꯏ, ꯊꯝꯕꯥꯜ ꯃꯣꯏ ꯑꯅꯤꯁꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯣꯏꯔꯥꯠ ꯂꯩꯕꯥꯛꯁꯨ
ꯌꯥꯏꯉꯪꯁꯅꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫